ꯑꯄꯥꯝꯕ ꯂꯝꯗ ꯁꯦꯠ ꯍꯥꯏꯕꯁꯤꯅ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯍꯧꯔꯣ ꯍꯧꯔꯣ ꯍꯥꯏꯀꯥꯟꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯃꯩꯇꯩ ꯅꯣꯡꯁꯥ ꯍꯥꯏꯗꯨꯅ ꯈꯨꯝꯕꯤꯔꯣ ꯑꯩꯈꯣꯏꯅ ꯍꯧꯔꯣ ꯍꯧꯔꯣꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯃꯩꯇꯩ ꯅꯣꯡꯁꯥ ꯍꯥꯏꯗꯨꯅ ꯈꯨꯝꯕꯤꯔꯣ ꯑꯃꯨꯛꯀ ꯅꯤꯡꯁꯤꯡꯖꯒꯦ ꯍꯧꯔꯣ ꯍꯧꯔꯣ ꯍꯥꯏꯗꯨꯅ ꯂꯥꯎꯖꯔꯛꯄ ꯃꯇꯝꯗ ꯃꯤꯌꯥꯝꯅ ꯃꯩꯇꯩ ꯅꯣꯡꯁꯥ ꯍꯥꯏꯗꯨꯅ ꯈꯨꯝꯕꯤꯔꯣ ꯂꯝꯂꯥꯏ ꯀꯦꯟꯗ꯭ꯔ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔ ꯐꯣꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯁꯤꯒꯨꯝꯂꯕ ꯂꯝꯂꯥꯏ ꯀꯦꯟꯗ꯭ꯔ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔ ꯐꯣꯔꯁꯀꯁꯨ ꯈꯨꯠꯁꯝꯅꯔꯒ ꯃꯥꯏꯀꯩꯁꯤ ꯉꯥꯛꯄꯗ ꯍꯧꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯐꯥꯎꯕꯗ ꯍꯧꯔꯣ ꯍꯧꯔꯣ ꯃꯩꯇꯩ ꯅꯣꯡꯁꯥ ꯍꯧꯔꯣ ꯍꯧꯔꯣ ꯃꯩꯇꯩ ꯅꯣꯡꯁꯥ ꯍꯧꯔꯣ ꯍꯧꯔꯣ ꯃꯩꯇꯩ ꯅꯣꯡꯁꯥ ꯏꯒꯤ ꯂꯃꯅꯤ ꯇꯔꯥ ꯏꯒꯤ ꯂꯃꯅꯤ ꯇꯔꯥ long live Manipur long live Manipur Kuki narco terrorism marufana Kuki narco terrorism marufana phone number
몸블라는 놈이고. 시라갈로이라바마우시 시라수 아힝바 오이할로 항라무구와리 라마이 아마 이라무 힝링아이 카라당 둥람삿 미롤기행도나 칼람무 미양기 미쿠마땅 둥람삿 미롤기행도나 칼람무 미양기 미쿠